ꯐꯨꯟꯗꯣꯛ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯉꯁꯤꯗꯤ ꯇꯧꯍꯧꯔꯒꯦꯅ ꯕꯔꯥ ꯀꯅꯥ ꯑꯃ ꯇꯧꯍꯧꯁꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝ Hello guys, welcome back. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯁꯦ ꯃꯄꯥꯝ ꯆꯠꯅꯦꯅ ꯍꯥꯏꯕꯀꯣ. ꯃꯄꯥꯝ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡꯒꯤ ꯆꯥꯟꯁꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏꯗ ꯏꯃꯨꯡꯗ ꯊꯔꯣꯏ ꯈꯔꯁꯨ ꯂꯩꯕ. ꯑꯗꯨꯗꯨꯒ ꯑꯣꯛꯀ ꯊꯔꯣꯏꯒ ꯊꯣꯡꯉ ꯆꯥꯍꯧꯁꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯏꯕꯨꯡꯉꯣꯁꯨ ꯌꯥꯎꯔꯦ, ꯅꯅꯥꯎꯁꯨ ꯌꯥꯎꯔꯦ. ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯥ ꯊꯤꯟꯗꯣꯛꯑꯝꯃ ꯃꯇꯨꯡꯗꯀꯣ ꯄꯣꯔꯛꯇꯣ ꯂꯩꯔꯛꯑꯒ ꯊꯣꯡꯉꯒ ꯆꯥꯁꯦꯅ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯊꯣꯡꯕ ꯊꯥꯛꯄ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ, ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯕꯣ ꯐꯨꯟꯗꯣꯛ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯉꯁꯤꯗꯤ ꯇꯧꯍꯧꯔꯒꯦꯅ ꯕꯔꯥ ꯀꯅꯥ ꯑꯃ ꯇꯧꯍꯧꯁꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯊꯣꯛꯈ꯭ꯔꯅꯤ. ꯀꯩꯅꯣ ꯄꯣꯛꯀ ꯀꯩꯅꯣ ꯊꯔꯣꯏꯒ ꯇꯧꯗꯣꯏꯅꯦꯕ. ꯊꯔꯣꯏꯒ ꯊꯣꯡꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯆꯥꯗꯣꯏꯁꯦ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯉꯁꯤꯗꯤ. ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ. ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯣꯏ ꯆꯦꯅꯦꯜꯗ ꯆꯈꯥꯏꯔꯅꯤ. ꯁꯤꯅ ꯑꯩ ꯆꯦꯅꯦꯜ ꯊꯥꯒꯠꯂꯅꯤ. ꯊꯣꯡꯕ ꯊꯥꯛꯄꯩꯁꯤꯅ ꯉꯥꯏꯍꯥꯛꯇꯪ. ꯑꯗꯣ ꯁꯨꯝ ꯃꯥ ꯂꯩꯔꯗꯤ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛ ꯈꯤꯇꯪ ꯊꯝꯕꯒꯤ. ꯑꯣꯛꯁꯤ ꯀꯌꯥꯝ ꯇꯧꯒꯦ ꯍꯥꯏꯅ ꯀꯦꯖꯤ ꯑꯃ ꯐꯥꯒꯨꯝꯁꯤꯗ ꯊꯔꯣꯏꯒ ꯇꯧꯕꯅꯤꯅ. ꯑꯃꯗꯤ ꯐꯥꯈꯤꯁꯦꯔꯥ? ꯑꯦꯁ ꯏꯕꯨꯡꯉꯣ ꯐꯥꯕ ꯌꯥꯅꯤꯗ. ꯍꯣꯏꯗ ꯑꯃꯗꯤ ꯂꯧꯈ꯭ꯔꯁꯤ. ꯀꯦꯖꯤ ꯑꯃꯅ ꯌꯥꯅꯤ. ꯀꯦꯖꯤ ꯑꯃꯅ 1 kg ꯃꯌꯥꯝ. ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯩꯔ ꯑꯃꯨꯛ ꯌꯦꯡꯁꯜꯂꯁꯤ. ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯛ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯀꯣ. ꯑꯣꯛꯁꯨ ꯂꯩꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯧꯖꯤꯛꯁꯦ ꯄꯣꯔꯛꯁꯦ ꯀꯛꯄ ꯉꯥꯏꯔꯤꯅꯦꯕꯀꯣ. ꯉꯥꯏꯅ ꯃꯇꯝ ꯉꯥꯛꯇꯪ ꯂꯦꯟꯁꯤꯜꯂꯦ. ꯆꯞꯇꯤ ꯆꯥꯏꯅꯦ ꯃꯀꯣꯛꯁꯦ. ꯌꯥꯝ ꯄꯣꯔꯇꯦꯕꯜ ꯑꯣꯏ. ꯊꯣꯡꯕꯩ ꯇꯔꯟ ꯑꯃꯨꯛ ꯌꯦꯡꯅꯔꯁꯤꯒ. ꯊꯣꯡꯅꯔꯛꯑꯒꯦ ꯍꯧꯖꯤꯛ. ꯁ꯭ꯀꯦꯜ ꯂꯧꯔꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ, ꯇꯤꯁꯨ ꯄꯦꯄꯔ ꯀꯌꯥ ꯂꯧ ꯆꯪꯒꯦ. ꯇꯧꯔꯕꯣ? ꯑꯣꯀꯦ. ꯂꯣꯏꯔꯦ. ꯑꯗꯨ ꯃꯌꯥꯝ ꯌꯧꯔꯦꯕꯀꯣ. ꯊꯣꯡꯕ ꯍꯧꯔꯅꯤ. ꯁꯤꯗ ꯂꯩꯔꯦ. ꯑꯗ ꯌꯧꯔꯦ. ꯊꯣꯡꯕ ꯍꯧꯔꯒꯅꯤ. ꯊꯣꯡꯕ ꯍꯧꯔꯁꯤ. ꯁꯤ ꯊꯣꯡꯗꯣꯏꯁꯤ ꯁꯤꯒꯤ ꯅꯨꯡꯒꯤ ꯈꯥꯡ. ꯅꯨꯡꯈꯥꯡ ꯅꯠꯇ꯭ꯔꯣ ꯁꯦ? ꯁꯤꯒꯤ ꯆꯐꯨꯁꯤꯗ ꯊꯣꯡꯗꯣꯏ ꯅꯨꯡꯈꯥꯡ. ꯅꯨꯡꯕꯤ ꯆꯐꯨ. ꯁꯤꯁꯤꯅꯦꯕ ꯊꯣꯡꯗꯣꯏꯁꯦ. ꯑꯗꯣ ꯁꯤ ꯂꯩꯔꯦ. ꯐꯖꯗ꯭ꯔꯤ ꯁꯤꯗꯤ. ꯍꯥꯎꯅꯤ ꯁꯤꯗꯤ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯊꯣꯡꯖꯤꯜꯂꯨꯔꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯏꯃꯨꯡꯗ ꯄꯣꯔꯛ ꯀꯩꯀꯥ ꯁꯥ ꯊꯣꯡꯕ ꯌꯥꯗꯦꯕꯀꯣ. ꯌꯦꯟ ꯊꯣꯡꯕ ꯌꯥꯗꯦ, ꯑꯗꯩ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯗꯦ, ꯀꯩꯒꯨꯝꯕ ꯑꯝꯇ ꯊꯣꯡꯕ ꯌꯥꯗꯦꯕ. ꯉꯥ ꯊꯣꯡꯉꯤ, ꯌꯦꯔꯨꯝ ꯊꯣꯡꯉꯤꯀꯣ. ꯑꯗꯨꯗꯨꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯡꯉꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ. ꯍꯥꯏꯗꯤ ꯃꯥ ꯂꯩꯇ꯭ꯔꯒꯁꯨ ꯔꯦꯁꯄꯦꯛꯇꯨ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯍꯩꯅꯈꯤꯗꯕꯗꯣ. ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯤ ꯍꯩꯅꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ. ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯦ
ꯀꯩꯝ ꯊꯣꯡꯗꯦꯕꯀꯣ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯡꯉꯤꯅꯦ ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯅꯤ ꯊꯔꯣꯏꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯐꯨꯜꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯕ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯈ꯭ꯔꯗꯣꯏꯅꯦꯕꯀꯣ ꯀꯩꯝꯇ ꯃꯍꯤ ꯍꯥꯞꯇꯕꯤꯗ ꯊꯨꯝ ꯀꯩꯀꯥꯁꯨ ꯍꯥꯞꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯆꯥꯡꯗꯣ ꯈꯪꯉꯣꯏꯅꯀꯣ ꯑꯗꯨꯒ ꯊꯔꯣꯏꯈꯩꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯀꯥꯟꯗ ꯀꯥꯝꯊꯣꯛꯑꯒ ꯊꯔꯣꯏ ꯍꯥꯟꯅ ꯀꯥꯝꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯊꯣꯡꯕ ꯍꯧꯗꯣꯏꯅꯦꯕꯀோ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯑꯗꯨꯒ ꯊꯔꯣꯏꯁꯦ 5ꯔꯛ ꯀꯥꯝꯍꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯩꯗꯣꯛꯑ ꯊꯝꯃꯦ ꯏꯪꯍꯜꯂꯒꯀꯣ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯅꯨꯡꯕꯤ ꯆꯐꯨꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯃꯈꯨꯝꯗꯤ ꯑꯩꯈꯣꯏꯁꯤꯅ ꯂꯩꯔꯝꯕꯅꯦ ꯃꯈꯨꯝꯗꯤ ꯀꯥꯏꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯊꯣꯡꯉꯒ ꯇ꯭ꯔꯥꯏ ꯇꯧꯁꯦꯅ ꯑꯩ ꯂꯩꯒꯦꯗꯤ ꯈꯜꯂꯒꯀꯣ ꯂꯩꯗꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯇ꯭ꯔꯥꯏ ꯇꯧꯁꯦꯅ ꯇꯧꯕꯅꯦ ꯄꯣꯔꯛꯁꯦ ꯉꯁꯥꯏ ꯂꯩꯔꯛꯄꯗꯣ KG ꯑꯃꯈꯛꯇꯪꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯒꯨꯝꯁꯦꯅ ꯑꯗꯨꯒ ꯊꯔꯣꯏ ꯑꯃꯁꯨ ꯉꯁꯥꯏ ꯀꯥꯝꯕꯗ ꯌꯥꯎꯍꯧꯗꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯡꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯀꯥꯟꯗ ꯍꯣꯔꯦꯟ ꯀꯩꯅꯣꯗꯣ ꯊꯔꯣꯏꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯋꯥ ꯉꯥꯡꯉꯛꯇꯕꯤꯗ ꯃꯊꯪ ꯊꯣꯡꯕꯗꯣ ꯎꯠꯆꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯊꯣꯡꯕ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯁꯔꯞ ꯇꯧꯕ ꯍꯧꯔꯁꯦ ꯁꯤ ꯍꯧꯖꯤꯛ ꯆꯥꯗꯕꯗꯤꯀꯣ ꯁꯤꯡꯁꯤ ꯑꯩ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯚꯤꯗꯤꯑꯣ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯣꯏꯅꯤ ꯆꯦꯅꯦꯜ ꯊꯥꯒꯠꯂꯅꯦꯕꯀꯣ ꯊꯣꯡ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯉꯁꯥꯏ ꯕ꯭ꯂꯣꯛ ꯃꯆꯦꯠ ꯑꯃ ꯅꯝꯕꯗꯨꯅ ꯑꯩꯒꯤꯗ ꯑꯗꯨꯝ ꯊꯥꯒꯠꯂꯒꯦ ꯑꯗꯨꯅꯦ ꯌꯦꯡꯃꯤꯟꯅꯁꯦ